Russia da President Putin na Lanmi Khomgatpagi Thabak mama oibi amadi Loinabi Kayana Asaoba Utkhre. Russia gi President Vladimir Putin na Lanmi lak ahum hena Khomgatpa thawongbo Laibak asida leidiba mama oibi amadi makhoi gi Loinabi Kaya amana Asaoba phongdok na khre haina official source amana phongdok le. Ukraine da sathariba lan asina maram oiraga President Vladimir Putin na September gi tang kunmathoi da Lanmi lak ahum lom hena khomgatnabagi hukum ama thokiba asi maruwaina mama oibi amadi makhoi gi Loinabi singna yaningdaba phongdokkhre. Chatliba chayol asigi angan basarukta regional governor na activist singa unaraga Russian president ga session ama pangthoklagani haibagi thajaba amadi pikibane. Russia na Ukraine da landa sinkhiba si thamapan gi matam phajilakle. President Putin nasu Ukraine da sathariba lan asida misi mina amadi amangata nangliba si losinaba honaribane. Russian authorities singna di khomgatkraba lanmi singadu sel matik chana pibaga loinana makhoi gi imung manung singda kanaba phangangani hairibane. Loinana makhoi singadu matik chaba khusu khulai sing paihan baga loinana darkar oiba cheksin thawrangi oiba khudong chaba pumnamak pigane. Russia gi region taraga mangada Lanmi Khomgatpagi mayokta protest tawbagi khongjang changsil Ukraine ga tainaba border dana khwaidagi chawna protest tawbagi khongjang ase changsilli haina independent media outlet Baraskana khomjinba data gi matungina phongdok le. President Putin na Lanmi oina khomgatkraba singadu makhoi gi matik chaba training piba madde healthcare gi lakhotpam thokpa chaksin thawrang pumnamak lakhotkani haire. President Putin nasu Lanmi oina khomgatkraba imung manung gi miyoi singna nungnangba leiriba singadu khanagani haibagi thajabo wafam pi gi baga loinana oirakliba phiba masigi matungina wari sanagani hairibane. Reason kharada leiriba governor singna mateng pangani haibagi thajabo wafam pi khrabani adubu masida mateng pangbagi thabak asigi phal matik chana phangba ngamdri haire. Atopo official kaya amanadi sarkar gi maikaidagi thajaba pikhibo wafam adu thabak oina pangthokte. Political scientist oiba Ikatarina school man na haikivada lan loisinba pamdaba miyoi sing aduna lanmi singi phibam phagadanba pamme. President Putin na Lanmi Khomgatpagi thabak sathariba sisu yaningdaba utpa miyoi sing adu extremism oiba madi mirai baktagi ithil piraga chathanba nei haire. Opponent poll singna utkivada haujik Russia na Ukraine da sathariba lan ase support tawbagi chang ase lan haugalakpagi matang aduda saugatlamba tarabasu haujikti Ukraine da sathariba lan ase saugatpagi chang ase hantharakle. Ukraine na counter offensive satharakpadagi Russia gi lanmi singna occupy tawduna leramba lam kaya amasu handokhibadagi maruwaina president na Lanmi Khomgatpagi thogdogadu laukthokibane. Putin na laibak asida Lanmi khombagi thabak ase hek laukthokibaga Russia da leriba miyoi million kaya amana thawong adubu yaningdaba utladuna laibak ase thadoktuna sanakhrabane. Haukiba chahi kaya gi matam asida Russia da lanmi singi mama oibi sing ase political ge force ama oiduna lakhibane. English singa maga chamapan marfu dragi chahi singda Chechnya region da thakiba lanmi singbu handokpa ihau jangsin ki bagi thogdok laikhibane. Russia da leriba city marfuga mapan lom henbada President Putin na Lanmi Khomgatpagi thawong asibu yaningdaba utladuna imung manunggi miyoi singna khongjang changsilibani haire. Ukraine na electric power semjinaba honaringai Kherson da Russia gi attack sing da miyoi 15 sire. Ukraine da engineer sing na laibak asigi achauba city sing da heat water amasung power hanagi phibam da amuk hanjinanaba semjilingai kha thangba. Ukraine city Kherson da Russia gi cell attack sing da ngahan miyoi 15 sikhre. Ningtham thagi temperature 0 yaurkraba matang sida Ukraine gi mafam pumnamakta chayol khara sida Russia gi air attack singna laibak asigi energy infrastructure thugai khre maduna health crisis ama amasung amuka hena lanjen hankhiba thokpa yabagi akiba ma pire. Awaba koknaba demand sing thunghanaba Russia na Ukraine da hai khre. Russian singna paisin khiba lam khudingmak aikhoina handokane Zelensky. Ukraine gi lan chayol kuntraga mapan changlakpaga loinana laibak asigi energy grid ta attack sathagiba matamda civilian sing target tawki haibu wafam Russia na yakhidre amasung conflict adu loisinba yanaba Moscow na tawriba demand sing thunganaba sem saba tarabadi kipki awaba sing kokani hai khre. Haukiba chayol khara sida Ukraine sinthungna missile attack sing hanjin chathaduna miyoi million kaya namduna mai ising phangandabadagi
Ukrainian sing na may yaudana ningthamtha lenbagi phibam ama laklingai marakta Moscow na kipta Russia gi demand sing thunghanna bahairakibane Kremlin gi spokesman Dmitry Peskov gi warol paladuna agency na hai Ukraine gi lusingba sing na mahausa gi phibam da lakhanna bagi khudong chaba si lauba yaga ne Russia gi demand sing thunganduna makhoina hojik leriba phibam asi laikhai tana bagi khudong chaba si laugadabane masina Ukrainian sing na mayok nariba makhal makha kaya gi awaba kokhan ga ne Russia na chayol kaya chupna missile attack satharakpa sina maram oiduna Ukraine gi energy system asi fail oiba yabagi phibam da laire mai gi supply lepkhibadagi miyoi million kaya pumamam laga laire Kremlin na warol asi phongdokhiba matungda Ukraine gi president Volodymyr Zelensky na haikhre madude power infrastructure thugai bagi strategy asina Moscow na paisun khiba lamsing handongna ba lepliba Ukraine gi aset pa phire asibu sonthan bangam loi diplomacy gi pambai leraktrabadi lanbungna amatangai raba lambi ne Ukraine gi president asigi warol paladuna Financial Times na hai Russian sing na paisun khiba lam khuding mak aikhoina handokadawa ne Ukraine gi capital kib apumbagi chada humbudra mai fangdana leiringai sida city asigi miyoi kayana paumi singda makhoi gi awaba sing tamna khe city asigi resident amana hai maisa maingal amasung coffee khara fangbadagi aihakna mafam asida leiba ngamleba nei atai mafam singdadi mai fangdabadagi pumamam khre ningthamtha changlaklaba matam asida maisa phangnabagi pambai su leitre Kherson the hospital sing power amasung ising yaudana chalaina re Russia gi missile strike sing na city asigi residential amasung commercial building sing mangan takan khibaga loina na building kaya maina chakhe Russia bu terrorism sagatpa state ni haina laukthokraba matungda European Union na Moscow gi mayokta no bathing basing gi package ama laukthongna bo hona re Russia gi president Putin na Ukraine da sathariba lanase miyoi bagi wakhalon chenda ba thawongda yumpham moiraga chathaba lani hairaduna European Commission gi chief Ursula von der Leyen na athuba matamda G7 amasung atai maruoiba partner singa tanaraga Russia gi thawgi mamal malem pumbagi oina pankhayama lehelagani haikhre Kherson gi lanfam da Russia gi troop sing lamda madudagi withdraw tawkhraba matungda Ukraine gi army na mathangi khongthang laukhana ba thawrang tawkhe Zelensky gi forcing na haujik Russia na control tawriba territory singda hena manung yaushin na strike tawna ba sem sare Ukrainian forcing na makhoi gi counter offensive Crimea ga nangna ba mafam phawba yausilakpa yai hai re Crimea si kumja 2014 da Russia na international law khongaw na duna khudum chansan ki bani haina su phongdokhe NATO na matam sang na Ukraine da mateng piraga nei Ukraine na Russia dagi masa ngak thokjana ba matam sang na lawriba mateng khudingmak pina ba masung lana mang takhaliba laibak asigi arm forcing bu nongchuplomgi thak yauna modern army oina semgana ba NATO na warep lawre haina alliance asigi secretary general Jens Stoltenberg na irai numita phongdokre British foreign minister na Ukraine gi khongchat manungda ningthamtha changlakpagi tengbang oina pound million kaya gi tengbang pinaba laukthokre Poland na Germany bu Ukraine da Patriot missile pinaba taksin khre NATO gi chip na di Ukraine da Patriot missile piba pidaba Germany gi makha pona leire khangan khre Ukraine da Patriot missile sing pinaba Poland gi dimana du gi mayokta Germany na lep khre Germany na Poland da pikiba Patriot air defense unit sing adu NATO territory da sizinna bagi damaktani haina system adubu Ukraine da thakina ba Warsaw gi dimana du gi mayokta leptuna Berlin na ngahan yamna mayek seng na khangan khre Aroi bada tabi riba pumnamak po thagat chare